ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯄꯥꯡ ꯀꯥꯏꯅꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ, ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯠꯊꯣꯛꯄ꯫ ꯀꯠꯊꯣꯛꯄ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯂꯥꯏ ꯍꯥꯏꯕꯗ, ꯑꯗꯨꯕꯨ ꯃꯅꯨꯡ ꯆꯪꯁꯤꯜꯂꯕꯗꯤ ꯌꯥꯝꯅ ꯂꯨꯕ ꯑꯃꯅꯤ꯫ ꯀꯅꯥ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯠꯊꯣꯛꯄ ꯉꯝꯗꯦ, ꯀꯠꯊꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯊꯥꯖꯕ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯗ ꯑꯀꯤꯕ ꯂꯩꯇꯦ, ꯑꯀꯤꯕ ꯄꯣꯛꯇꯦ, ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯀꯌꯥꯗꯨꯕꯨ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯌꯥꯊꯪꯅ ꯀꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩꯁꯅꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯀꯞꯂꯤ ꯃꯈꯣꯜ ꯊꯣꯛꯅ꯫ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯑꯗꯨꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯅꯨ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯃꯩꯁꯥꯛꯁꯦ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯥꯕꯅ ꯏꯐꯝꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩ ꯉꯝꯂꯣꯏꯌꯦ, ꯑꯩ ꯉꯝꯃꯣꯏ꯫ ꯇꯨ ꯎꯕ꯭ꯔꯥ? ꯅꯪ ꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯃꯤꯠꯅꯨꯁꯤꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯁꯦ? ꯅꯪ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯤꯠꯅꯨ ꯄꯤꯔꯥꯡ ꯂꯝꯍꯦꯟꯕꯤ ꯃꯍꯥꯛꯇꯤ ꯂꯣꯠꯄ ꯌꯥꯗꯕꯅꯤ꯫ ꯑꯩꯒꯤ ꯄꯤꯔꯥꯡꯁꯦ ꯑꯁꯦꯡꯕꯅꯤ ꯁꯦꯅꯨ, ꯑꯩꯒꯤ ꯄꯤꯔꯥꯡꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯈꯪꯕꯅꯤ, ꯃꯍꯥꯛꯇꯤ ꯈꯪꯕꯅꯤ, ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯃꯍꯥꯛꯇꯤ ꯈꯪꯕꯅꯤ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯤꯌꯦ ꯁꯦꯅꯨ, ꯑꯩ ꯇꯧꯐꯝ ꯈꯪꯗꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯁꯤꯊ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯔꯦꯕ ꯇꯣꯛꯂꯣ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯅꯪꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯇꯣꯛꯂꯣ, ꯅꯪ ꯀꯞꯂꯒꯅꯨꯕ꯫ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯏ, ꯑꯗꯨꯕꯨ ꯅꯅꯥꯏ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯃꯦꯂꯩꯁꯅꯥ ꯍꯟꯗꯦ, ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯊꯤꯅ ꯋꯥꯔꯧꯔꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯄꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯤꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯄꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯦꯜꯁꯤꯅ ꯍꯥꯏꯅꯤꯡꯗꯤꯌꯦ, ꯑꯩꯒꯤ ꯏꯆꯦꯜꯁꯤꯅ ꯍꯥꯏꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯇꯧꯒꯨꯝ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯀꯞꯉꯥꯡ ꯑꯃꯨꯛꯁꯨ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯦꯅꯨ, ꯈꯪꯕ꯭ꯔꯥ? ꯅꯪ ꯇꯥ ꯌꯥꯏꯔꯦꯟ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯁꯦꯅꯨ? ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯛ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦꯗ ꯁꯦꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯩꯒꯤ ꯄꯥꯕꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯁꯦꯅꯨ, ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯍꯩꯁꯤ ꯐꯥꯎꯕ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯍꯦꯟꯕ ꯋꯥ ꯃꯈꯥ ꯇꯥꯐꯝ ꯈꯪꯗ ꯃꯦꯂꯩꯁꯅꯥ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ꯫ ꯀꯞꯂꯤꯕ ꯃꯇꯧꯗ ꯁꯦꯅꯨꯗꯨꯁꯨ ꯊꯦꯝꯖꯤꯟꯐꯝ ꯈꯪꯗ꯭ꯔꯤ, ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯑꯉꯝ ꯃꯊꯧꯒꯤ ꯃꯈꯥꯗ ꯃꯤꯅꯥꯏ ꯃꯁꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯨꯕꯅ ꯃꯇꯦꯡ ꯇꯧꯅꯤꯡꯂꯕꯁꯨ ꯇꯧꯕ ꯉꯝꯗꯦ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯁꯅꯥ ꯑꯁꯤ ꯅꯤꯡꯊꯧ ꯋꯥꯉꯝꯕ ꯃꯍꯥꯛꯀꯤꯗꯤ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯃꯣꯝ ꯇꯅꯧꯕꯤꯅꯤ꯫ ꯁꯛꯇꯁꯨꯗ ꯃꯍꯦꯟꯕꯤ, ꯌꯦꯡꯂꯤ ꯈꯨꯗꯤꯡ ꯐꯖꯕꯤ ꯆꯅꯨꯔꯥ ꯑꯃꯈꯛꯅꯤ꯫ ꯀꯜꯂꯤ, ꯊꯧꯅꯥ ꯂꯩꯔꯦ ꯍꯥꯏꯕꯒꯨꯝ ꯋꯥꯉꯝꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦꯗꯣ꯫ ꯋꯥꯉꯝꯕ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯦ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜꯅ ꯌꯣꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯑꯁꯤꯅ ꯍꯦꯟꯗꯨꯅ ꯉꯁꯤꯗꯤ ꯃꯆꯥ ꯑꯣꯏꯕꯤ ꯃꯉꯣꯟꯗ
ꯑꯋꯥ ꯍꯨꯏꯖꯣꯡꯂꯥꯡ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯆꯕꯅꯤ꯫ ꯃꯁꯥꯅ ꯑꯇꯤꯌꯥꯗ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯕꯒꯨꯝ ꯀꯞꯄ ꯑꯁꯤꯗ ꯑꯁꯥꯎꯕꯗꯨ ꯍꯦꯟꯗꯨꯅ ꯅꯨꯡꯁꯥꯒꯨꯝꯅ ꯁꯥꯎꯅ ꯐꯤꯡꯅ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯕꯨ ꯍꯟꯅ ꯌꯦꯡꯗ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯁꯥꯄꯨ ꯀꯟꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯁꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯀꯟꯅ ꯀꯥꯎꯏ, ꯊꯣꯡ ꯑꯗꯨ ꯁꯦꯕꯥꯛ ꯍꯦꯛ ꯐꯥꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧꯗ ꯃꯦꯂꯩꯁꯅꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯄꯤꯇꯅ ꯆꯣꯠꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯄꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯅꯨ ꯃꯍꯥꯛꯇꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯆꯦꯡꯈꯩꯕꯒꯨꯝꯅ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯂꯣꯏꯔꯦꯗꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯋꯥꯉꯝꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯂꯝꯍꯦꯟꯕꯤ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯍꯥ? ꯅꯪꯅ ꯉꯁꯥꯏꯗꯩ ꯀꯞꯂꯤꯕꯗꯨ ꯂꯥꯏꯅ ꯆꯨꯗꯠꯅꯕꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ? ꯐꯃꯨꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯤ ꯃꯦꯂꯩꯁꯅꯥ ꯃꯄꯥꯅ ꯁꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯞꯄꯗꯨ ꯇꯣꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯉꯝꯃꯤ ꯍꯥꯏꯕ ꯃꯇꯥꯀꯣ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯆꯈꯤꯒꯦ꯫ ꯑꯁꯥꯎꯕꯁꯤꯕꯨ ꯊꯦꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯍꯣꯏꯅꯗꯨꯝ ꯃꯄꯥ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯡꯅꯕ ꯑꯃꯒꯨꯝ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯈꯪꯍꯧꯗꯦ ꯃꯁꯥꯒꯤ ꯇꯥꯟꯅꯧꯔꯕꯤ ꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯑꯩꯅ ꯆꯥꯎꯅ ꯌꯣꯛꯂꯛꯄ, ꯅꯪꯒꯤ ꯑꯅꯤꯡꯕ ꯃꯈꯩ ꯊꯨꯡꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯒꯤꯔꯥ ꯉꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤꯗꯣ꯫ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯃꯦꯂꯩꯁꯅꯥ ꯃꯄꯥꯗ ꯃꯃꯤꯠ ꯑꯗꯨ ꯋꯥꯔꯧꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯤꯅꯤ꯫ ꯊꯧꯅꯥ ꯐꯅ ꯂꯩꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕꯁꯨ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯤ ꯁꯤꯟꯊꯔꯛꯏ꯫ ꯋꯥꯉꯝꯕ ꯅꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯐꯦꯠ ꯀꯔꯦꯝꯅꯕ ꯑꯃꯒꯤ ꯈꯨꯅꯣꯛ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯦꯡꯉꯣꯏ, ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯐꯩ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯀꯥꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏꯗꯣ꯫ ꯁꯅꯥ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯝ ꯑꯁꯦ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗ ꯊꯥꯖꯗꯨꯅ ꯆꯥꯎꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯃꯄꯥꯗ ꯋꯥꯔꯧꯅ ꯌꯦꯡ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯡꯅꯔꯕꯗꯤ ꯉꯝꯅꯕ ꯇꯧꯁꯤ ꯄꯥꯕꯨꯡ꯫ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯃꯤꯁꯛ ꯑꯃꯈꯛꯅꯦ꯫ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ꯫ ꯋꯥꯉꯝꯕ ꯃꯁꯥꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡ ꯃꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯔꯝꯃꯤ꯫ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯆꯥ ꯄꯣꯛꯄꯤꯕꯨ ꯍꯥꯠꯄ ꯉꯝꯒꯗꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦꯗꯣ꯫ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯈꯔ ꯃꯤꯠꯃꯥꯡꯗ ꯇꯔꯪ ꯇꯔꯪ ꯎꯖꯔꯛꯏ꯫ ꯑꯗꯨꯉꯩ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯑꯗꯨ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨ ꯃꯈꯩ ꯁꯨꯏ꯫ ꯑꯗꯨꯕꯨ ꯎꯅꯁꯤ ꯍꯥꯏꯈꯤꯕꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯎꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯁꯅꯥ ꯐꯖꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯃꯅꯥꯏ ꯑꯁꯥꯟꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤꯗꯣ꯫ ꯌꯦꯡꯄꯥꯛ ꯇꯨꯞꯇꯨꯅ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯦꯂꯩꯁꯅꯥ ꯏꯀꯥꯏꯕ ꯀꯣꯏꯕꯒꯤ ꯃꯇꯧ ꯑꯃꯠꯇ ꯎꯠꯇ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯕꯨ ꯂꯥꯛꯄ? ꯑꯩꯁꯦ ꯅꯣꯡ ꯆꯨꯕꯁꯤꯗ ꯁꯠ ꯍꯦꯛꯇ ꯊꯣꯔꯛꯄꯗꯣ ꯌꯥꯗꯗ ꯇꯧꯕ꯫ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯑꯁꯨꯃꯛ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯗꯨꯅ ꯆꯠꯄꯗꯣ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯀꯣꯆꯤ ꯑꯃ ꯀꯣꯠꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯛ ꯋꯥꯅ ꯅꯨꯡꯁꯤꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅ ꯏꯅꯤꯡꯊꯧ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯆꯨꯝꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯌꯥꯖꯅꯤꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯂꯦꯞꯄꯤꯔꯣꯕ꯫ ꯅꯨꯄꯥ ꯃꯥꯒꯤ ꯊꯧꯅꯥ ꯂꯩꯇꯕ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯇꯧꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩꯁꯅꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯁꯨ ꯍꯦꯛ ꯉꯝꯖꯗꯦꯗꯣ꯫ ꯑꯗꯨꯅ
ꯇꯞꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯡꯁꯤꯕꯕꯨ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯧꯅ ꯍꯣꯡꯗꯨꯅ ꯊꯥꯕ ꯌꯥꯕꯗꯧꯅ ꯇꯥꯖꯅꯤꯡꯗꯦ ꯏꯕꯨꯡꯉꯣ. ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯄꯗꯤ ꯉꯝꯗꯅ ꯅꯥꯔꯤ ꯂꯩꯔꯒꯗꯤ ꯑꯩꯁꯦ ꯅꯌꯨꯝꯗ ꯉꯁꯤꯃꯛ ꯄꯨꯁꯤꯟꯕꯤꯔꯣ. ꯏꯁꯥꯅ ꯌꯥꯖꯔꯦ. ꯍꯣꯃꯥꯏ ꯁꯣꯟꯕ ꯄꯥꯈꯪ ꯅꯪꯕꯨ. ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯁꯨ ꯇꯨꯡꯒꯤ ꯈꯜꯂꯨꯕꯗ ꯋꯥꯔꯗꯨꯅ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯕꯅꯤ. ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩꯁꯅꯥ ꯃꯥꯒꯤ ꯋꯥꯗ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗꯦ. ꯑꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯈꯨꯝꯃꯤ. ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ. ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯀꯥꯏꯅꯅꯤꯡꯕꯁꯨ ꯄꯣꯛꯇꯦꯗꯣ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ ꯍꯥꯏꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯇꯠꯇꯅ ꯏꯐꯝꯗ ꯍꯥꯏꯔꯔꯤ. ꯋꯥꯈꯜ ꯃꯍꯥꯛꯅꯁꯨ ꯌꯥꯅꯤꯡꯉꯤꯗꯣ. ꯃꯦꯂꯩꯁꯅꯥ ꯀꯦꯊꯔꯞ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯂꯥꯎꯁꯦ, ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯝꯈꯤꯁꯤ. ꯋꯥꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯁꯥꯈꯤꯁꯤꯗꯣ. ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯦ? ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯁꯤꯡꯊꯗꯨꯅ ꯐꯝꯃꯤ. ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤꯗꯣ. ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯁꯥꯗ ꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯍꯧꯔꯦ. ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ. ꯍꯤꯌꯥꯏꯔꯦꯜ, ꯅꯪꯒ ꯀꯥꯏꯅꯒꯗꯧꯔꯤꯕ ꯁꯔꯨꯛꯇꯤ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯏꯁꯥ ꯏꯇꯣꯝꯇ ꯊꯋꯥꯏ ꯑꯁꯤ ꯊꯥꯕꯗ ꯆꯤꯡꯅꯕꯁꯨ ꯂꯩꯔꯣꯏ. ꯍꯤꯌꯥꯏꯔꯦꯜ ꯍꯥꯏꯔꯛꯂꯤꯕ ꯃꯦꯂꯩꯁꯅꯥ ꯃꯥꯒꯤ ꯋꯥꯗ ꯑꯄꯦꯟꯕ ꯄꯣꯛꯆꯩ. ꯈꯪꯏ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯗꯨ. ꯑꯗꯨꯅ ꯇꯞꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯂꯣꯠꯇꯨꯅ ꯈꯨꯝꯃꯤ. ꯁꯣꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪꯅ ꯑꯩꯕꯨ ꯇꯣꯏꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯁꯤ ꯅꯠꯇꯅ ꯑꯩꯒꯤꯁꯨ ꯄꯥꯝꯕꯩ ꯂꯩꯇꯦ. ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ. ꯁꯣꯟꯊꯔꯦ ꯍꯥꯏꯗꯨꯅ ꯀꯩꯒꯤꯅꯣ ꯇꯣꯏꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ? ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏ ꯑꯅꯤꯒꯤꯅꯤ. ꯍꯤꯌꯥꯏꯔꯦꯜ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯪ ꯋꯥꯈꯜ ꯑꯗꯨꯅ ꯇꯣꯏꯅ ꯏꯃꯨꯡ ꯑꯅꯤꯁꯤꯒꯤ ꯈꯦꯟꯅꯕꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯃꯤ. ꯅꯨꯡꯁꯤꯕꯗ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯕꯒꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯪ ꯑꯩꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯩꯗꯣ. ꯅꯪꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯊꯣꯛꯂꯤꯕ ꯅꯣꯡꯃꯗꯣꯜ ꯊꯛꯀꯤ ꯊꯥꯖꯅꯤ. ꯑꯗꯨꯒ ꯑꯩꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯈꯣꯡꯅꯦꯠꯅꯐꯝ ꯑꯣꯏꯔꯤꯕ ꯎꯐꯨꯜꯒꯨꯝꯕꯅꯤ. ꯑꯗꯨꯅ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯁꯅꯥ. ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯅꯪꯅ ꯏꯆꯦꯜ ꯑꯁꯤꯅ ꯄꯦꯟꯅ ꯅꯨꯡꯁꯤꯅ ꯅꯪꯕꯨ ꯁꯅꯈꯤꯌꯥ ꯍꯥꯏꯗꯨꯅ ꯀꯧꯅꯤꯡꯉꯤ. ꯅꯣꯡꯃꯇ ꯃꯤꯀꯨꯞ ꯑꯃꯇ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯅꯦꯝ ꯑꯋꯥꯡ ꯍꯥꯏꯕꯗꯣ ꯈꯥꯏꯗꯦꯗꯣ. ꯍꯤꯌꯥꯏꯔꯦꯜ, ꯃꯄꯥꯜꯊꯣꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯒꯅꯨ. ꯃꯄꯥꯜꯊꯣꯡꯒꯤ ꯐꯤꯕꯝ ꯑꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏꯕꯅꯤ. ꯂꯨꯔꯤꯕꯗꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯂꯨꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯛꯇꯅꯤ. ꯑꯩꯅ ꯇꯥꯖꯅꯤꯡꯕ ꯋꯥꯗꯤ ꯅꯣꯡꯃꯇ ꯍꯤꯌꯥꯏꯔꯦꯜ ꯅꯪꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯥꯕ ꯐꯪꯗꯦꯗꯣ. ꯆꯤꯡꯅꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯤ ꯁꯅꯥ? ꯑꯩꯁꯨ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯁꯨꯝꯂꯥꯟꯒꯤ ꯊꯋꯥꯏꯁꯤ ꯐꯥꯎꯕ ꯑꯩ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ. ꯅꯪꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯕꯗꯤ. ꯄꯣꯝꯕꯤ ꯆꯤꯛꯂꯥ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯐꯩꯔꯥꯊꯛꯇ ꯇꯣꯡ ꯅꯨꯡꯁꯤꯁꯤ ꯂꯣꯛꯅꯕꯗ ꯀꯜꯂꯛꯄ ꯐꯥꯎꯕꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯎꯗꯨꯕꯨ ꯅꯣꯡꯕ ꯅꯠꯇ꯭ꯔꯒ ꯅꯥꯎꯔꯤ ꯄꯨꯊꯣꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯇꯥꯟꯊꯣꯛꯄ. ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯗ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯂꯣꯏꯅꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯅꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯁꯥꯎꯕꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯋꯥꯉꯝꯕ ꯑꯗꯨꯕꯨ ꯂꯥꯛꯂꯝꯃꯤ. ꯐꯝꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯇꯤꯡꯉꯛ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩ. ꯃꯤꯠꯅ ꯀꯨꯞꯄꯗ ꯍꯤꯌꯥꯏꯔꯦꯜ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯋꯥꯉꯝꯕ ꯃꯆꯥꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯛꯂꯝꯗꯨꯅ ꯂꯩꯃꯥꯏꯗ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯁꯥ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯅ? ꯃꯗꯨ ꯈꯪꯅꯁꯅꯨ. ꯎꯆꯦꯛ ꯑꯆꯧꯕꯒꯤꯅ ꯑꯆꯧꯕ ꯆꯥꯎꯅ, ꯑꯗꯨꯒ ꯑꯄꯤꯛꯄꯒꯤꯅ ꯄꯤꯛꯅ ꯃꯀꯣꯜ ꯁꯥꯕꯅꯤ. ꯃꯁꯦ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯒꯅꯨ. ꯏꯕꯨꯡꯉꯣ, ꯃꯃꯥꯡ ꯀꯌꯥꯗ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯗꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯑꯁꯨꯃꯛ ꯃꯈꯥ ꯇꯥꯅ ꯇꯧꯔꯤꯅꯤꯀꯣ.
ꯇꯨꯃꯤꯟꯅ ꯂꯩ ꯍꯤꯌꯥꯏꯔꯦꯜꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩ ꯁꯅꯥꯅ ꯇꯞꯅ ꯃꯔꯛ ꯊꯠꯇꯨꯅ ꯃꯄꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯀꯧꯕꯒꯤꯅꯤ ꯄꯥꯕꯨꯡ, ꯃꯥꯗꯤ ꯇꯁꯦꯡꯅ ꯌꯥꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯝꯗꯅ ꯀꯧꯕꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯍꯥꯏꯕꯒꯨ ꯋꯥꯉꯝꯕ ꯃꯈꯨꯠ ꯑꯗꯨꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯒꯨꯜ, ꯃꯄꯥꯒꯤ ꯍꯩꯅꯕꯤ, ꯀꯔꯤ ꯀꯔꯝꯕ ꯊꯃꯣꯏ ꯄꯨꯛꯆꯦꯜ ꯄꯥꯜꯂꯤ ꯍꯥꯏꯕ ꯁꯦꯡꯅ ꯈꯪꯕꯅ ꯋꯥ ꯃꯈꯥ ꯇꯥꯕꯁꯨ ꯉꯝꯗꯦꯗꯣ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯦꯂꯩ ꯁꯅꯥ꯫ ꯋꯥꯉꯝꯕ ꯃꯅꯥꯏꯁꯤꯡꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯈꯔ ꯏꯆꯥꯕꯨ ꯀꯣꯅꯨꯡꯗ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯐꯝ ꯑꯁꯤ ꯂꯩꯍꯧꯈꯣ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯦꯂꯩ ꯁꯅꯥ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯅꯤꯡꯗ ꯆꯠꯅꯤꯡꯗ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯅꯤꯡꯊꯧꯅꯤ ꯃꯆꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯄꯨ ꯀꯟꯅ ꯀꯟꯅ ꯐꯨꯕ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤꯗꯣ꯫ ꯑꯗꯨꯕꯨ ꯋꯥꯉꯝꯕ ꯃꯍꯥꯛꯅ ꯅꯠꯇꯦ, ꯃꯅꯩ ꯀꯌꯥ ꯑꯗꯨꯅꯅꯤ꯫ ꯍꯥꯏꯔꯤ ꯃꯥꯗꯤ ꯂꯩꯃꯥꯏꯗ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯁꯥ ꯈꯥꯡꯂꯤꯕ, ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯍꯤꯌꯥꯏꯔꯦꯜ ꯃꯥꯕꯨ ꯌꯦꯡꯅ꯫ ꯑꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯑꯗꯨꯛ ꯐꯖꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯣ? ꯑꯗꯨꯕꯨ ꯅꯅꯥ ꯀꯟꯗꯨꯅ ꯅꯪ ꯇꯥꯗꯦ ꯅꯠꯇ꯭ꯔꯣ? ꯐꯨꯔꯤꯕꯗꯣ ꯌꯧꯗꯦ, ꯀꯟꯅ ꯐꯨ, ꯑꯗꯨꯕꯨ ꯁꯤꯍꯟꯕꯗꯤ ꯌꯥꯗꯦ꯫ ꯅꯤꯡꯊꯧ ꯃꯥꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯏ ꯑꯗꯨꯁꯨ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯄꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯍꯦꯛꯇ ꯀꯟꯅ ꯐꯨꯊꯔꯝꯃꯤꯗꯣ꯫ ꯐꯨꯕ ꯌꯥꯕ ꯐꯨꯔꯕꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯃꯛ ꯊꯝꯕꯤꯔꯝꯃꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯄꯨꯝꯇꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ, ꯆꯩꯅꯥ ꯀꯌꯥꯗꯨꯕꯨ ꯈꯥꯡꯗꯨꯅ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯆꯥꯅ ꯏꯍꯤꯡꯅ ꯍꯤꯡꯁꯥꯅ ꯍꯜꯂꯛꯄꯗꯨꯕꯨ ꯎꯔꯒ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯏꯐꯤꯡ ꯐꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯝꯂꯤꯕꯁꯤꯕꯣ? ꯏꯁꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯏꯁꯥꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ? ꯃꯈꯣꯏ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤ? ꯍꯤꯌꯥꯏꯔꯦꯜ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯂꯥꯟꯕꯒꯤꯅꯤ ꯏꯃꯥ, ꯃꯤꯉꯣꯟꯗ ꯋꯥ ꯍꯥꯏꯒꯅꯨ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯥꯈꯠꯐꯝ ꯂꯩꯇꯦꯗꯣ ꯏꯃꯥ꯫ ꯂꯩꯃ ꯃꯆꯥꯗ ꯌꯦꯡꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕ? ꯍꯥꯏꯌꯣ, ꯀꯔꯤꯒꯤꯅꯣ ꯈꯨꯝꯃꯣ? ꯅꯪꯅ ꯑꯗꯨꯛ ꯊꯥꯛ ꯋꯥꯡꯕ ꯄꯥꯝꯂꯤꯕ ꯅꯪꯁꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣ? ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯒꯕ ꯏꯆꯥꯒꯤ ꯑꯁꯥꯗꯅꯦ ꯏꯃꯥꯅ ꯉꯁꯤ ꯍꯤꯡꯂꯤꯕ꯫ ꯑꯁꯨꯝꯅ ꯏꯆꯥꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯗ ꯏꯈꯦꯡ ꯇꯩꯕ ꯏꯃꯥꯅ ꯌꯦꯡꯕ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ? ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ ꯏꯃꯥ, ꯅꯆꯥ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯥꯅ ꯇꯧꯗꯨꯅ ꯃꯆꯥꯕꯨ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯤꯗꯥꯛ ꯇꯩꯕꯤꯔꯝꯃꯤ꯫ ꯁꯣꯝꯅ ꯀꯣꯅꯨꯡꯗ ꯃꯦꯂꯩ ꯁꯅꯥ ꯃꯄꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯉꯥꯡꯂꯤ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯦ, ꯀꯩꯒꯤꯅꯣ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯤꯕ? ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯏꯄꯥ ꯅꯪꯅ ꯐꯨꯔꯝꯂꯤꯕ꯭ꯔꯥ? ꯍꯥꯏꯌꯨ ꯏꯄꯥ, ꯅꯪꯅ ꯐꯨꯔꯝꯂꯤꯕ꯭ꯔꯥ, ꯆꯩꯕꯤꯔꯝꯂꯤꯕ꯭ꯔꯥ? ꯋꯥꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤꯗꯃꯛꯅꯤ꯫ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯅꯄꯥ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤ, ꯑꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯅꯪ ꯅꯨꯄꯥ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯅꯨꯀꯣ꯫ ꯃꯦꯂꯩ ꯁꯅꯥ ꯃꯄꯥꯗ ꯌꯦꯡꯅꯤꯡꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯛꯄ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡ ꯃꯍꯥꯛ ꯈꯪꯉꯤ, ꯑꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯄꯥꯕꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯆꯥ ꯊꯣꯏꯕꯤ, ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩ ꯃꯤ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯒꯅꯤꯀꯣ꯫ ꯁꯥꯎꯗꯨꯅ ꯃꯦꯂꯩ ꯁꯅꯥ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯗꯤ ꯈꯪꯍꯧꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯑꯊꯦꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯅ ꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯃꯅꯥꯏꯁꯤꯡꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯋꯥꯉꯝꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯨ, ꯆꯤꯡꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯔꯝꯒꯅꯨꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯈꯪꯉꯤꯀꯣ? ꯍꯣꯏ ꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯈꯪꯖꯩ, ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯖꯔꯝꯒꯦꯗꯣ꯫
ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯥꯏꯁꯤꯡꯗꯨ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯝꯅ ꯆꯠꯄ ꯅꯠꯇꯦ, ꯍꯤꯌꯥꯏꯔꯦꯜ ꯃꯥꯕꯨ ꯍꯥꯠꯄ ꯆꯠꯂꯤꯕꯅꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯌꯧꯔꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯕꯨ ꯇꯥꯟꯅꯕ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯤꯅ ꯀꯧꯔꯛꯄꯗ ꯂꯩꯃ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯃꯆꯥ ꯑꯣꯏꯔꯤꯕ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯁꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯈꯤꯕꯗꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯍꯥꯟꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯄꯥꯟꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯍꯤꯡ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯁꯛꯁꯤꯡꯗꯨꯅ ꯂꯣꯏꯅ ꯈꯨꯝꯂꯤꯕꯗꯤ? ꯍꯩ ꯍꯅꯨꯕꯤ, ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯍꯪꯉꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯗꯣ ꯅꯪꯅ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯈꯪꯉꯤꯗꯅ, ꯑꯗꯨꯅ ꯍꯟꯗꯣꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯩꯃꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯝꯗꯦ꯫ ꯇꯟꯖꯥꯁꯤꯕꯨ ꯂꯧꯗꯨꯅ ꯃꯈꯣꯡ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯤꯕꯨꯜ ꯅꯝꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯅꯥ ꯑꯃ ꯂꯩꯇꯕ ꯂꯝꯍꯥꯡꯗ ꯂꯥꯛꯇꯨꯅ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯅꯝ ꯑꯗꯨ ꯌꯥꯝ ꯀꯟꯕ, ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯅꯪꯗꯤ ꯃꯥꯂꯦꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯀꯣ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯈꯣꯏ ꯋꯥꯔꯧꯒꯅꯨ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖ ꯎꯄꯥꯏꯗꯤ ꯂꯩꯇ ꯍꯥꯏꯖꯔꯛꯏ꯫ ꯅꯣꯏ ꯑꯁꯨꯝꯅ ꯇꯧꯒꯅꯨꯕ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯁꯣꯜꯂꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯒꯤꯗꯤ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨꯕ꯫ ꯇꯥꯗꯦ ꯅꯨꯄꯥꯁꯤꯡꯗꯨ ꯇꯥꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯃꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯁꯨ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯀꯟꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯨꯔꯤꯕꯗꯨ ꯂꯦꯞꯄꯣ, ꯂꯦꯞꯄꯣ ꯈꯨꯗꯛ ꯑꯁꯤꯗ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯑꯐꯕ ꯀꯌꯥ ꯑꯣꯏꯔꯣꯏ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯧꯗꯕ ꯌꯥꯗꯦ, ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯅ ꯈꯨꯠ ꯊꯥꯕ ꯆꯤꯡꯊꯣꯛꯄꯁꯨ ꯌꯥꯗꯦ꯫ ꯃꯦꯂꯩꯁꯅꯥ ꯀꯞꯇꯨꯅ ꯍꯤꯌꯥꯏꯔꯦꯜ ꯃꯥꯕꯨ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯣꯏꯅ ꯁꯣꯛꯂꯤꯁꯤ ꯇꯥ ꯍꯤꯌꯥꯏꯔꯦꯜ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ? ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯇꯥꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯅꯣꯡꯂꯩ ꯑꯃꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯨꯔꯛꯂꯤ꯫ ꯅꯣꯡꯖꯨ ꯃꯥꯁꯨ ꯀꯜꯂꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯨꯗ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨꯝ ꯂꯩꯔꯝꯃꯤꯗꯣ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕ ꯐꯥꯎ? ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯆꯠꯂꯣ, ꯌꯨꯝꯗ ꯆꯠꯂꯣ, ꯅꯣꯡꯁꯨ ꯇꯥꯔꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯁꯨ ꯂꯣꯏꯅ ꯆꯣꯠꯂꯁꯤꯗꯤ꯫ ꯅꯪ ꯍꯥꯟꯅ ꯌꯨꯝꯗ ꯑꯩꯅ ꯊꯤꯟꯕꯤꯒꯦ꯫ ꯀꯔꯤꯒꯤ ꯊꯤꯟꯕ? ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯝꯗꯒꯤ ꯃꯁꯝ ꯑꯗꯨ ꯀꯟꯅ ꯄꯥꯏꯗꯨꯅ ꯃꯄꯥꯟꯅꯤꯡꯊꯧ ꯋꯥꯉꯝꯕ ꯃꯍꯥꯛꯅ ꯀꯟꯅ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯎꯅ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯞꯄ ꯄꯥꯝꯂꯤꯕꯁꯦ? ꯍꯥ? ꯃꯁꯤꯒꯤ ꯄꯥꯈꯪ ꯂꯥꯏꯔꯕꯁꯤ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤ? ꯃꯦꯂꯩꯁꯅꯥ ꯀꯞꯇꯨꯅ ꯃꯄꯥꯅ ꯐꯣꯏꯔꯤꯕ ꯃꯁꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯣꯏꯂꯩ ꯍꯦꯛ ꯂꯩꯗꯨꯅ ꯃꯁꯥꯗꯨ꯫ ꯄꯥꯕꯨꯡ ꯊꯥꯗꯣꯛ, ꯅꯆꯥꯒꯤ ꯁꯝꯁꯦ ꯊꯥꯗꯣꯛ, ꯑꯩ ꯌꯥꯝ ꯅꯥꯏ ꯄꯥꯕꯨꯡ, ꯊꯥꯗꯣꯛꯑꯣ꯫ ꯋꯥꯉꯝꯕ ꯇꯥꯗꯦ꯫ ꯃꯁꯥꯅꯒ ꯍꯥꯏꯔꯤꯕꯁꯤ ꯑꯁꯨꯃꯛ ꯐꯣꯏꯗꯨꯅ ꯁꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯋꯥꯕꯨ ꯇꯥꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯤ꯫ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯥꯡꯅ ꯊꯤꯜꯂꯨ, ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯧ꯫ ꯍꯥꯏꯔꯤꯕ ꯃꯄꯥꯒꯤ ꯋꯥꯗ ꯃꯦꯂꯩꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯍꯦꯟꯅ ꯂꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯇꯧꯒꯅꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯗꯦ, ꯑꯗꯨꯕꯨ ಮಿಟ್ಮಾಂಗ್ ಅದುದ ಅಸುಮಕ್ ಹಿಯಾರೆಲ್ ಮಾಬು ಥಾಂಗ್ನ ತಿಂದುನ ngami haibagi matagum punsi sengjel adubu loirammido tawriba matawdu angawbi haibadu oiri meleisana mahakti adubu sabu kana mapabu ingthoktuna magi nusibagi manakta sensilaktuna kaptuna asumna hairammi tayare yam lanjare tayare ai lanjare yaroye
Nang asumna tawba yaroye. Ay mo thadokduna satkiba yaroye. Nang satkiba yaroye. Hiyayra aroiba pungpamna yauраklabada soradu phuina phuina hon yamna wana ikhenglaga duda momon tawduna hairaklami asumna nungsina tapna nokfei tawna pirang sinthaduna yengosana ai sunang bulungsi nang budi ayna thadokduna khangjaningde adubo isor mahakna nanggi gilaybakta asumna thoklo tammana karidi upay nay adubo layramlaba karigumba matanggi mapang haibaduna aikoygani soidana ꯊꯦꯡꯅꯁꯤꯀꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯁꯤꯗ ꯅꯪ ꯑꯩꯁꯦ ꯋꯥꯏꯊꯣꯛꯅꯧ ꯍꯥꯏꯅ ꯅꯣꯡꯗꯝꯕ ꯃꯥꯅ tambiramdri sana wahay asi haiduna oikre hiyaril magi aroiba haibado thawai mana hakjang mabu thadokduna chatkre senakre thawai ga hakjanga khainaramdai hairamba wai singduna otli piramle maisa kaya nungshimagi maphamda melei sana kaptuna nungsiba mabu mathada konduna asumna haijari Tayayre yaroye nagai mo thadokduna satpa yaroye ay mo thadokduna satkiba yaroye ay mo kari oirasige sagatkiba pumnamak lemna mangduna toklagadra tayayre nangbu nungsiba waraw gaduko ningon oibi aybu nungsiba nangna aigidabag thawai kadokpasigo mapog asimagi aigid thawaisu nangidabag katkani ay sunanganatada punsi asida nungsilabi asida amok hanasat kraroydo isabi nang bunong siba nanaw ay ginamang lihim na taway manglamoy layram na magkarigumba matanggi mapoklangon ay baduna nang ay bungay ramuko tahi ay re nang ay bungay ramuko asi haiduna hingna kappi melei sana adubu kuina sangna leiba ngamde thadokningda nungsiba mabu thadoklam mapam matudagi mapana sorosor singduna mabu mayam yaunaba purakli leihauri thawa yaujab haksang madi ukong adugi makhada u akangba magum sumjin magi maikaibu yengna tumin madomna ta ningsinglubada hauki wari singa sibu melei sana masana masada mara lairabi amagum phawridu aduna hairi asumna nang nangamra ai nangamra haibdo yangsi pabu mathamoida mapabu singduna thammi matamgi khongjildi khanghaude ahongba naiba haibudu oibana tha khra haukirami tha khra asida leima masa kaina maisakna angaubi haibudu oirami laikhijraba hiyaril magi matangda kana mana asumaral thiba ngamdedo wangamba mata hoibungo matik magul leireba thangnaba leibaki ningthau oiriba khumalakpa ningthauga masani thanasi haiduna wanglayu ayakpa dubu thaktuna ngauduna wari watai tawri idawna hairpadi
ꯑꯩꯗꯤ ꯌꯥꯔꯦꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯏꯇꯥꯎ ꯅꯤꯡꯊꯧ ꯍꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕꯥꯛ ꯑꯗꯨ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯂꯥꯏꯕꯛ ꯊꯝꯕ ꯁꯥꯠꯄꯒꯨꯝꯕꯅꯤ ꯅꯤꯡꯊꯧ ꯈꯨꯃꯟ ꯂꯥꯛꯄ ꯑꯗꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯃꯔꯣꯜ ꯑꯗꯨ ꯏꯐꯥꯏ ꯐꯥꯏꯗꯨꯅ ꯃꯇꯥ ꯋꯥꯉꯝꯕ ꯃꯥꯕꯨ ꯌꯦꯡ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯅꯆꯥ ꯏꯆꯥ ꯊꯥꯖꯔꯕꯗꯤ ꯏꯇꯥꯎ ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯁꯦ ꯀꯩꯗꯧꯅꯨꯡꯗ ꯇꯠꯄ ꯅꯥꯏꯔꯔꯣꯏ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯒꯗꯤ ꯑꯩꯗꯤ ꯈꯔ ꯈꯖꯤꯛ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤꯗꯣ ꯀꯥꯏꯗꯦ ꯏꯇꯥꯎꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯌꯥꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯦ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛꯇ ꯑꯊꯨꯕꯗ ꯁꯤꯟꯅꯅꯕ ꯇꯧꯁꯤꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯡꯂꯩꯌꯨ ꯑꯌꯥꯛꯄꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯃꯛ ꯊꯛꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯦꯂꯩꯁꯅ ꯂꯩ ꯃꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯁꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯤ ꯂꯩꯃ ꯂꯥꯛꯂꯤꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩꯁꯅ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯃꯦꯂꯩꯁꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯍꯣꯏ ꯕꯦꯝꯃ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤꯅꯦ ꯑꯩꯒꯤ ꯆꯥꯛ ꯈꯖꯤꯛꯇ ꯄꯤꯖꯧ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯃꯦꯂꯩꯁꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯂꯩꯃꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯏꯃꯥꯕꯨ ꯆꯥꯛ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯏꯃꯥ ꯑꯗꯨ ꯏꯃꯥ ꯅꯪ ꯑꯩꯒ ꯁꯤꯗ ꯆꯠꯁꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯑꯩ ꯄꯤꯖꯔꯒꯦ ꯍꯔꯥꯎꯖꯩ ꯂꯩꯃ ꯃꯦꯂꯩꯁꯅ ꯃꯍꯥꯛꯅ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯗꯨꯅ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯗꯧꯔꯦ ꯃꯥꯅ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯅꯤ ꯍꯥꯏꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯃꯦꯂꯩꯁꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯁꯦꯅꯨ ꯃꯥꯅ ꯇꯧꯗꯨꯅ ꯂꯩꯃꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯃꯤꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯁꯥꯗꯨꯅ ꯂꯩꯕ ꯁꯪ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯃꯅ ꯊꯋꯥꯏ ꯇꯥꯅ ꯆꯥꯛ ꯆꯥꯕꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯤ ꯃꯦꯂꯩꯁꯅ ꯀꯞꯇꯨꯅ ꯏꯃꯥ ꯅꯪꯅꯗꯤ ꯑꯩꯁꯦ ꯈꯪꯂꯝꯂꯔꯣꯏꯗꯀꯣ ꯏꯃꯥ ꯅꯪꯒꯤ ꯅꯇꯧꯁꯦ ꯅꯆꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗꯣ ꯍꯥꯟꯅ ꯄꯂꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯏꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯇꯥꯏ ꯌꯥꯏꯔꯦ ꯅꯪꯕꯨ ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯪꯕꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯂꯩꯃ ꯆꯥꯔꯝꯕ ꯆꯥꯛ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯌꯥ ꯌꯥꯏꯔꯦꯜ ꯍꯥꯏꯕ ꯇꯨꯇꯨ ꯂꯥꯡꯒꯅꯨ ꯕꯦꯝꯃ ꯃꯥꯗꯤꯅꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯂꯧꯗꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤꯅꯦ ꯃꯃꯥ ꯅꯨꯡꯁꯤꯕꯁꯨ ꯈꯪꯗꯕ ꯃꯆꯥꯅꯤ ꯋꯥꯍꯩ ꯑꯁꯤꯅ ꯍꯦꯟꯅ ꯃꯦꯂꯩꯁꯅ ꯃꯥꯗꯤ ꯀꯞꯂꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯂꯩꯇꯥꯅ ꯂꯩꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦꯗꯣ ꯃꯄꯥꯒ ꯁꯨꯃꯛ ꯅꯤꯡꯒꯥꯏ ꯁꯪꯗꯥꯅꯔꯝꯃꯤ ꯋꯥꯉꯝꯕ ꯁꯥꯎꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯁꯦ ꯏꯕꯦꯝꯃ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯒꯤ ꯆꯣꯞꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯂꯨꯍꯣꯡꯕꯁꯤꯗ ꯍꯔꯥꯎꯅ ꯌꯥꯒꯗꯕꯅꯤ ꯑꯁꯤꯕꯨ ꯃꯃꯜ ꯂꯩꯇꯕ꯭ꯔꯣ ꯏꯄꯥ ꯅꯪꯅ ꯀꯨꯁꯤ ꯇꯧꯕꯅꯤ ꯃꯆꯥ ꯄꯣꯛꯀꯅꯤ ꯈꯪꯕ ꯃꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯗꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥ ꯇꯨꯀꯠꯆꯩ ꯏꯆꯤꯜ ꯑꯁꯤꯅ ꯑꯅꯤꯔꯛ ꯍꯟꯅ ꯏꯄꯥꯅꯦ ꯍꯥꯏꯗꯨꯅ ꯄꯥꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯦꯞꯂꯕ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯏꯈꯨꯠ ꯑꯁꯤꯅ ꯄꯦꯟꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯦꯂꯩꯁꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯒꯦ ꯌꯥꯗ꯭ꯔꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯐꯖꯩ ꯁꯤꯕꯨ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ ꯕꯥꯕꯥ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯒꯦ ꯑꯗꯨꯕꯨ ꯆꯥꯎꯊꯣꯛꯅ ꯁꯤꯃꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦꯗꯣ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯑꯩꯅ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯂꯝꯂꯥꯟꯕ ꯀꯅꯥꯕꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯇꯥ ꯌꯦꯔꯦꯜ ꯃꯥꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯏꯄꯥꯡ ꯀꯥꯏꯅꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯈꯛꯅꯤ ꯋꯥꯉꯝꯕ ꯅꯤꯡꯊꯧ ꯁꯥꯎꯅ ꯆꯪꯉꯛꯇꯨꯅ ꯃꯆꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯔꯕꯗꯨꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯛ ꯄꯜꯂꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯦꯂꯩꯁꯅ ꯋꯥꯔꯧꯅ ꯃꯄꯥꯗ ꯌꯦꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯪꯅ ꯍꯥꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯒꯦ ꯂꯦꯝꯅ ꯊꯋꯥꯏꯁꯤ ꯀꯠꯊꯣꯛꯀꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯑꯩ ꯄꯥꯝꯃꯨꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯨ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯒꯠ ꯍꯦꯛꯇ
ising khawrangdun thakpagum thakke tawriba masagi matauda wangamba masagi manakta sangi sada thaktabna solaba meleisana mahakni adubu thaklibu hu asina yamkibana kudak aduda thawai tharammido ningamdaba pendabaduna wangamba mikup asida pikthali thawai yaujaba masagi haksangmu pamduna asumna hairammi ipa lanjare ipagi pema ipagi meleisana ipa isada yam soikri isana ngakpipam tokjaba ipagi iralsigase amukta ngakpiraba tatrabadi mapok kudingda kokpa ngamloridaba papa mapuduna ipa soida lehuragani wahai asiga iroinana wangamba ningthau masabu mathada chekna mathanungda chakhiba yaroi haibagum konja mamit anidu uisinduna leirammi